Akaswani Imphal, Wahengbam Washington Pau Pajiri, Ahanbada, Maroi Bapau. Haksel Mantri Dr. Sapam Ranjan Hairi, Laibak Asida COVID-19 ki case Hengalak Libasigi Yanglaga, Tha Asigi Tara Amasung Tara Matrida, Laisat Asi Tenganabagi Mog Drill Pangtokani. Manipura Tha Ahum Lom COVID-19 positive Oibamioi Amata Tengnaru Draba Matunda, Ngarang positive Oibamioi Amatengnare, Amasung, Kendragi Grihamantri Amit Shah Ngarang Mijoramda, Lupak Koti, Lisingani Chamri Tara Mangagi Tongan Tongan the Chakwat Torangi Project Sing Changa Kre. Haksel amasung yai Imphal Mantri Dr. Sapam Ranjan Hairi Laibak asida COVID-19 ki case hengalak liba asigi yanglaga tha asigi tara amasung tara mathoida laisat asi thengnanabagi mock drill pangthokani Imphal ki Jenims tangarang pangthokhiba workshop amada Dr. Ranjan Hai Kendra ki Haksel Mantraloina Rajyasta COVID-19 yauna influenza na singbalaina singdagi cheksinaba khangalakle Rajyasida kidney nabagi changwang khalakliba asigi matangdasu thijinbagi matam oire hairaduna Mantrina kidney nabagi changwang khalakliba si chariba chinjakta sanangi saruk henba natraga ising thakpagi changwat panara haibadu khangdokpagi tangai fadabasu pankhi mangna hai Jenims ki doctor singna kidney transplant kunmanga mai pakna pangthokhiba simak Rajyasigi oinadi choktok chaningai ni Rajyasida Hakchangi Kayat Dan Taubagi Tawong Mai Pakna Pangthoknaba Paikat Payaba Thabak Paikat Kani Hainasu Dr. Ranjan Haiki Tribal Affairs Amasung Hills Mantri Letpau Hakipna Ngarang Churachandpur Jilagi Singhat Subdivision da Chatuna Lanjen Narakliba Myanmar Macha Sing Thamnaba Semgatliba Shelter House ki phibam yangsin khre mangna hai yumthangna balabak Myanmar da Haujik Oiriba Irang achi nemthadriba phawba laibak adudagi Lanjen Narakpa miyoising Manipur da lehengani mangna hai masigi damak berek type ki shelter house mari sahanaba mafam khangdokle mafam amamamda miyoy yankhai leiba yagani silet pauna hai sangye pham loduna leiba miyoisingda chana thaknaba haksel amati tangai phadaba polam sing phangangani makhoi lanjel lakpani haibidu khangnaba saktak sesu pigani Congress Lusingba Rahul Gandhi bu Sangsad Sadasa Oibadagi disqualified Tobagi Mayokta Chatarak Khongjangi Saruk Amoina Ngarang Imphal gi Congress Baban gi Geta Joy Bharat Chaitagraha Khongjang Changshin Kre MPCC gi minority scheduled caste scheduled tribe amasung OBC department ki Lusingba Kayana Saruk Yakhiba Khongjang aduda Dol gi minority department gi Thabak Chupuriba Hanagi MLA Phajur Rahim Nahai Rahul Gandhi bu disqualified Tokibasi Ganatantra gi Masak Thian Bani Mang hai Mikhal gi matamda hunaba amadi chainabana singba tauba haibasi matam kayadagi chathaduna laklaba thawongni Manipur tha ahum lom COVID-19 positive oiba miyoi amata thengnaru draba matung ngarang COVID-19 positive oiba miyoi ama thengnare Imphal gi Jenims ta postgraduate first year da tamliba positive oiraba mahiwedu COVID ki vaccine dose animak kaplaba misakni haidi Regional Institute of Medical Sciences RIMS Imphal gi Multitasking Staff MTS launabagi aiba parikya ngasi nungtil pung amada pangthokani tawrambadu makhata ba hukum ama thoktriba phawa yeithokle haina Institute asigi sero lamana hairi tabi ba pawasi Akaswani Imphal dagini Kendra gi Grihamantri Amit Shah ngarang Mizoram gi Aijolda Lupak Koti Lisingani Samri Tara Mangi Tongan da Chakwat Thorangi Project Sing Sanga Kre Thoram du Wangang Bada Sri Shahan Hai Mizoram Sem Kiba Matung Sahi Kuntra Taruk Asida Raijachi Chakwat Thorangi Lamda Ningtina Kumang Chauchile Mantri na Hai Matamamada Tangdu Leita Daba Madino Mai Kamna Bagi Thokdok Kaya Thoklam Badu Ngasidi Raijachi da Shanti Mapung Phana Leire Masimak Laibak Asigi Ganatantragi Sound Mai Pakpani Awang nungpong lamdamgi hingsagi thawong chathari balup kaya da sumahagna mahauksagi iselda halakna ba apil tauri Pradhan Mantri Narendra Modi na tha khudingi aroiba nomaijing namitta Akaswani gi thongda sandokpa mahaki pukning yiwa man ki bat thauram chatliba tha asida sama suba tangkak yauragani Thauramasi ing kumja lisingani tara marigi October 3 Vijaya Dasmi numitta hudokibani Haujik phawbada tangkak marphudra mapal sandokre sama suba tangkak kamari leinana man ki bat na Bharatpu awanba porakna ba honabada piriba ithilgi matangda Akaswani na
Shri Modi na phongdokkiba wafamsingdagi khangatpa warol miyamda amuk hanna tahalli English ngani tara tariki September 12 da sandokkiba man ki baat thoramda Pradhan Mantri na miyamda laibak asigi tongan ba hauna lancet kala sanskrit na singbagi matangda khangjinaba asumna haiki महात्मा गांधी लोकमान्य तिलक स्वामी विवेकानंद हमारे पूर्व राष्ट्रपति अब्दुल कलाम जी अगर उनकी बातों में देखोगे तो एक बात आती है कि जब उन्होंने भारत भ्रमण किया तब उनको भारत को देखने समझने में और उसके लिए जीने मरने के लिए एक नई प्रेरणा मिली ये सभी महापुरुष भारत का व्यापक भ्रमण किया अपने कार्य के प्रारंभ में उन्होंने भारत को जानने समझने का प्रयास किया भारत को अपने आप में जीने की कोशिश की क्या हम हमारे देश के भिन्न भिन्न राज्यों को भिन्न भिन्न समाजों को समूहों को उनके रीति रिवाजों को उनकी परंपरा को उनके पहरवेश को उनके खान पान को उनकी मान्यताओं को एक विद्यार्थी के रूप में सीखने का समझने का जीने का प्रयास कर सकते हैं ngasi phongba pause singi maroiba pausingi damak hojik Waikhom Chitradhani leire Chitradhani Thagachari Washington Manipur nauna COVID positive oirakpa Chief Minister na Tribal Chief Guest House yengsinkiba amasung Myanmar gi refugees sing yengsinnaba Cabinet Subcommittee gi ahum suba khongchatna ngasi Manipur gi pauche ayambada maroiba pau aina fongnari Singhatta lanjenarakpa Myanmar macha sing thamnanaba shelter home amasu saragani haina color headline ama piraduna Myanmar da tangdu laitaba fivam laklabadi changjafam lauduna leiramba sing maraibak ta halan khigani haiba Cabinet Subcommittee gi Chairman Letpau Haukip ki wafam Ichel Express ta headline tauri pau asi huyalan pau sana laibak iraibak Morning Bell Sangai Express English amadi Manipuri edition animak poknafam People's Chronicle Naharol gi thaudang masauna thar Nisil Thuhil tu Manipur Express amasung Imphal Free Press tasu ahan balamai da fongli Jenims ki mahairoi ama COVID positive oire haina poknafam pauche gi ahan balamai da fongli Sangai Express Manipuri edition da Imphal East naunami ama COVID positive oire haina ahan balamai da fongli pau asi pauche ayamba dasu ahan balamai da fongnari Imphal Free Press da Tribal Chief Singi Sariba Guest House Chief Minister N. Birena Yengsin Kre Haina ahan balamai da fongli pau asi Morning Bell amasung huyelan pau dasu ahan balamai da fongli Ichel Express da pau asi Tribal Chief Guest House atubada loishinduna miyam da kuchinaragani haiba Chief Minister gi wafam headline tawduna fongli huyelan pau da Manipur laingakna vet ki senfam hana PU hairakpadagi thaugi dealer kharada awaba mayoknare haina anchor kalam da fongli pau asi Imphal Free Press da vet amendment mayokta thaugi dealer sing haina ahan ba headline tawduna fongli Sangai Express Manipuri edition da IOC natana atai company sing thau pusilak palepre haina ani suba headline da fongli pokna famda Jenims government na losin nabat tawri haina Health Minister Dr. Sapam Ranjan gi wafam ahan ba lamai da fongli Imphal Free Press State asida kidney laina da ningtina research tawbatangai fade haiba Health Minister gi wafam headline tawduna fongli sana laibakta job card haina tharaduna changchitta numit kunma thoini khak thabak suraga senba chahi English ani kunithoi kulhumdoi loisin kre haina ahan ba headline tawduna fongli Naharol gi thaudang da Oja ama school sungka kadana thagi tolop lauraga leiramle metric ki mathematics ki question paper da asoiba yaure haiba sasumgi wafamna anchor kalam da fongli irei bakta lamdam sigi ningol sing mitop ta yum pan khrabasing lam yonba amasung leibada miyamna thingminasi haiba MLA Rameshwar gi wafam ahan balamai da fongli pokna famda North East ki lalhobasingna mahausa gi punsida halaknaba Amit Shahana appeal tawkhre haiba wafam ahan ba headline tawduna fongli pau asi People's Chronicle dasu ahan ba headline tawri Churachandpur da fongba pauche masauna tharda Jenims ta kunmanga rak suba oina kidney transplant mai pakna tawkhre haiba Health Minister Dr. Sapam Ranjan gi wafam headline tawduna fongli Washington Thagachari Chitradhani aroibada maroiba pau amukhana Hakshel Mantri Dr. Sapam Ranjan Hairi Laibak asida COVID-19 ki case hengalakliba sigi yenglaga tha sigi tara amasung tara mathoida laisat achi thengnanabagi mock drill pangthokani Manipur da tha ahumlom COVID-19 positive oiba mioi amata thengnarudraba matung ngarang COVID positive oiba mioi ama thengnare amasung Kendra gi Griha Mantri Amit Shah na ngarang Mizoram da lupa koti lisingani chamri tara manga gi tongan da chakwat thorangi project sing sanga kre Paulo Jere